Prime Review presenting Swiss hairiba movie sina aikoi to ning level si nupa amakhakna nupi thidabida film adum kumnu lerami adubu mahakna jam nungsijaba nupi si amuk thengnara matungda mahak matau karamna leiminakhi ke haibasi film asi yenglaga khanglagani Swiss hairiba movie sina horokpada Park Gang haina khangnaba nupa mu holei hairibu nupa asi Korea gi yamna forwa actor amoirami hairibu nupa asini pamliba thabak asesu mahakna dohongdabida atopa nupi kya ga nungai thokduna leiba pamlami amuksu mahakna film kumlakpadagi fangba paisa singasina matam punamakta enjoyment tawthokdun lerami Parkna sumnaba thabak mayam singasi tawba tarbasu mahaki punsi asidi ningkha tamna tumbadi fanglamde madugi sumadakta Parkki mama asi thabak amada tawdaba tarbasu machanupana film kumlakpadagi fangba paisa singasina atopa country kya da chappada natana atango pachai kya leiduna mahakna enjoyment tawthokdun lerami masig matungda Jilal haina khangnaba nupa mu holei hairibu nupa asi Parkki best friend ama soirami Jilan hairibu nupa asisu film kumba yamna pamjaba nupa amani adubu mahakna film kumnabagi interview chapa matam maduda interview lawruba mioi singaduna mahak si haite habadagi film kumba fangdaba oirami masina maram obna Jilanna upai leitraduna Parkki manager oidun lerami masig matungda Park asibu Korean country gi mioi singasina mu film kumlakpada fast tabagi damak magonda prize kama pirami amusa Parkna maham asi leriba mioi singsida sumna hairami ai nangsi fangliba prize asi matau karamna fanglibano hairabadi ai isa tomdana kan honajabadagi fanglibani madugi sumatakta aina matam punamakta top thabak kyasu tawdu lei hairami nakal amromdana mu sumi ko bunupi mo khoi du holei hairibu nupi asina tv sida Parkki video asi laklibsi jengdu lerami sumi hairibu nupi asi atai kanam toiramde Parkki ex girlfriend amo irami sumina mahakhana nungsinaramba Park kainaki basisu sei tara mapung chapchana farami makoini na kainaki basisu kariguma maram amadagi kainaki boirami masig matunga sumi si New York ta mahak laijekbagi thabak tawnabagi damak chakhiboirami adubu ngasi sumina tv yengliba sidi mahakna Korea da mahaki art ki exhibition ama unnabagi damak lakpoirami nakal amromdam Parkna prize lawbu loiraga makoi gari si tongdu laklami matam mastadi Parkki marup Jivalna Park ta sumna hairami ngasi si Christmas numini masina maram moibna aigi family gi marakta chattuna aigi imung manunga party tawruga hairami adubu Parkna dimu Jivalna sumna hairami nangna Christmas ki party chatringaida aikhoina hana unaba mahom baradu changduna amukta famlu saiduna makhoini na barsi laklami matam asita mu Parkki marup Jilanna Park ta sumna hairami aisu ngasi dagina chai kya gi mamangda film kumnabagi interview chapa matam aduda aina fajana acting toramba tarabadi aisu film kumba fangduna nangna fangli prize asi aisu ngasi fanglamba yaramani hairami amuksu Jilanna Park ta sumna hairami karigumba nangna ngasi dagina chai 10 gi mamangda kaina khraba nangi girlfriend sumi edu kainaramdaba tarabadi nakhuini hojik nungaini hingduna nacha kya upoktuna nungai leramba yabani hairami adugong sumahangna sumna hairami sumi edu ngasi aikoi Korea da lai maki New York maham adu thadoktuna hairami Jilan gi wahai asi tabadong Parkna maki girlfriend sumi asibu ningsinglami makhoini na ngasi dagina chai 10 gi mamangda unaba matam aduda Parkna maki nungsiram nupi sumi du sumna hairami ai asi afawba actor ma oidaba jaro haiduna mangna sumi sida thina ngangduna kaina khiboirami masina maram obna sumi su New York ta chakhiboirami makhoi ani namu yu si thakpa loiraga mayumda hannabagi damak tholalami adudagi Jilanna mahaki marup Park asibu taxi ama hapchanduna asumna hairami nangna taxi asida tongduna nayum jawnaba chakhro hairami masig matungda Parkna car si tongduna lakko matam astadi car asibu thawriba nupa asina mu Park ta sumna haireglami ngasi si aigi yamna daw yarba numini aikoi gi Korea gi country asida khwaidagi fawruba actor nangna ai gari se tonglakpa haibasi aigidi yamna laibak farabani amuksu taxi driver sung Park ta sumna hairami sar nang asidi film star gi afawbu nupa ama oibanina nangi nafam su paisa myamna lerangani masina maram obna nangi punsi si yamna nungani hinglangmani hairami adu Park namuk taxi driver sta pakum asun piraklami aigi famda paisa myamna leiba tarbasu aigi punsi sidi numidang tumma matam masida fazana gyan tana tumma fangde masina maram obna aina tumnabagi dama guli fawu charibani hairami adudagi taxi driver sung Park ta sumna hairami sar adudi nangi punsi si nangna pamdabra aduga musu nangi punsi sina kariguma ikhong khongduna ahum ama lakpa tarabadi nangi punsi da lakliba ahong wase ngasi aina nongonda Christmas ki khudoloina pibani haina khallu hairami adubu taxi drivers ki wa si tabda Park asidi thoina khanjalude mathangi ayukta mu Park asi ikhong khongduna makeup thololami adubu mahana makeup thololiba yum masti mahaki mayum oramde masina maram obna mahasi inganglami matam masta dingo Parkki manakta angang nupi macha amaga nupa macha amagana senselak tuna sung haireglami aikhui baba tumba hogolagle haiduna
hanjin hanjina pakta hairaklami adubo angani sina pakta hairakliba mahakti gyaramda taramde amuksu mahakna sumna khalami aigi mangda lakliba angani sibu kanagi angang oribuno haina khalami tanja asida mu mahaka hana kaina kibunupi sumi haribu nupi sina mahaki manaktang chenselakuna sumna hairami nangna jahu asuk yam thenglibasi karigino hairami adubu fagnadi mahamasi thoglibasi karino haina mathongman khangdabadagi mahanga leriba yum asitagi tholoktuno mu mahaki gari si thaunabagidamak gari gi sosi hangma matam astadi mahaki gari sidi natabida atopa yamna thiraba gari amabu thong hangtoraklami madudi mahangna musumna khalami kaino aigi famna thoglibasing asibu haiduna mahangna gari asibu thogduna mahangna lejaba flat asig manakta laklami madudagi mahangna mu mahaki hana lejaramba yum asigi thong asibu hangtoke hana court namba matam astadi mahangna namlibasing sa amata yaramde masina maram wabra yum asig manungdagi nupa ama tholaklami adudagi faakna mu nupa asida sumna hairami nangna maham asida kaidogun leramlibun hairami adubu nupa asina dum paktok pakhum masun piraklami aine leiriba sidi aigi yum oibagi aine leiribani hairami adubu pangnadi mu nupa asina hairibo haisi tadabida yum asig manungda changchalakko matam astadi maham asida miyo kya laktuna pak asi furga haina toromi tasengudi pakki punsi asidi atopa sangsaramta hongtokhrabani adubu pangnadi mahaki punsi si honglabani haibasidi masanadi khangjaramde masina maram wabna thogdoksing asi mahaki mahamda loina thoklibani amuksu pakna maham asi leiramliba nupa asigi nupi sida sumna hairami nangna ai asi khangdrabra ai si korea gi yamna fawrba film kumba pak gengni hairami amuksu mahangna nupi sida sumna hairami nangi nupa si ngawrba male nangi nupa sibu gyan tanabagi nangna mukta fajana hayu hairami matam asitadi nupi sigi nupa asina yamna sawduna maki nupi da sumna hairami nangna ai leina karigidamak pak haribu nupa asiga nungsinaribunu hairami adubu nupi sina dimu maki mapurubda sumna hairami nangna haribasing dubu karino maham asi laklibu nupa asi ai kananomta khangde hairami asiguma mayam asi wabana mu maham asi leiriba miyosing asina pak asibu furga haina tawo matam asitadi pak asibudi police kyamana faduna police station mada pudu laklami adudagi pakna police sing asida sumna hairami nakoi na asibu munna mukta yengu ai si khangdrabra maham asi yamna fawrba fa geng ni hairami adude police asinu pakum asunu piraklami nang asi ngawbra mathongmarang khangdana wa ngang lebisi karigino hairami amuksu police asina fakta sumna hairami yengo hojiti nangi nupi si maham asi lakle hairami adude pa geng no police asida sumna hairami mahagasi aigi nupi nati hairami adubu pa ke wa haisi tabda mu sumi asidi wakhan yamna nungairamde masig matungdang police asina sumi da sumna hairami nangi nupa ase makok khara chako mali mahak masamang nabu maham asigi mahak yamna fawrba film star amani haiji hairami adubu sumi na dibum police asida pakum masuna pirami tasengmudi aigi nupa asi film star oidaba tarbasu TV gi serial sing da mahangna tonga ma role kya lawi hairami masig matungda sumi amadi pakna police station asitagi tholko matam astadi pakki mamangda taxi ama lerami asina maram obrong pakna sumna khalami ngarang aina taxi tongma matam aduda taxi driver duna engonda Christmas ki gift ki mahutta mahangna yesibu sumi goina unhalle haiduna mahak wakhan jam nungairamde masig matungda sumi na car sibu thogduna makhui gi mayum tamna laklami matam asitang pakna sumi da sumna hairami nang amukta ngaiko ai wari sanaki hairami adubu sumi nadi pakna hairibo haisi tadabida sawrduna makhui mayum tamna changkhirami masig matungdong pakna wakhan nungaitringa matam asida mahaki manakta amuk sumi gi machanupi silaklami amuksu sumi gi machanupi sina pakta sumna hairami papa thong ase amukta hangto hairami adudagi pakna amuk sumi gi machanupi sida sumna hairami ichanupi aigi ko ase solubadagi nakhoi gi naming asi loina kawre masina maram oibuna nangi naming amadi nangi nayamagi naming adu aingon amukta hairo hairami adudagi amuk sumi gi machanupi sina pakta sumna hairami baba aigi mingna mingki kawi aduga aigi yamagi mamingna mingku kawi hairaklami masig matungdang pakna sumi gi manak tamna laklami matam astong sumina macha sing asiu pakta piramduna sumna hairami aina thabak amukta kar khui haiduna makti thabak ka khirami adubu pakna mu loina khangmangalami mahakna maham asida oiriba sidi mayungi macha sing asi senanabagi oirami aduga mahaki nupi sumina thabak togduna makhoi sing asiu thakpo oirami masig matungdang pakna macha sing asiu puduna taxi mayamna leiba amagi manakta laktuna taxi driver amda sumna hanglami ngarang numidang ayu pudu lakhiba taxi driver tu kanano hairami adubu maham asi leiriba taxi driver asina demu pakna hanglibasi khangdamana maram oibana mu mahakna sumna hairami nang asi ngawrba mi amani hairami madudagi mu pakna wakhan jamna nungaitraduna mahakna hana treatment lawdu lakliba doctor asig manakta laklami matam asitadi doctor asina pak asi kanano haina khangmadagi pakta sumna hairaklami nangdi actor amani hairami adudai pakna mu doctor asig wahai staff da mahakna sumna khanjarami ai asi afawba actor amani haibasi maham asi leiba miyosing sina khangdaba tarbasu
ꯑꯩꯕꯨ ꯂꯥꯌꯦꯡꯕꯤꯔꯤꯕ ꯗꯣꯛꯇꯔ ꯑꯁꯤꯅꯗꯤ ꯈꯪꯕꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯗꯣꯛꯇꯔ ꯑꯁꯤꯅ ꯑꯃꯨꯛ ꯄꯥꯛꯇ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯪ ꯑꯁꯤ ꯇꯤꯚꯤ ꯁꯦꯔꯤꯌꯦꯜꯗ ꯑꯦꯛꯇꯤꯡ ꯇꯧꯕ ꯅꯨꯄꯥ ꯑꯗꯨ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯛꯅꯗꯤ ꯑꯃꯨꯛ ꯗꯣꯛꯇꯔ ꯑꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯥꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯍꯥꯛꯀꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯁꯤꯗꯗꯤ ꯃꯍꯥꯛ ꯑꯁꯤ ꯇꯤꯚꯤꯒꯤ ꯁꯦꯔꯤꯌꯦꯜꯗ ꯑꯦꯛꯇꯤꯡ ꯇꯧꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯇꯤꯚꯤꯗ ꯑꯦꯛꯇꯤꯡ ꯇꯧꯖꯔꯤꯕꯁꯤꯡ ꯑꯁꯤ ꯇꯤꯚꯤꯁꯤꯗ ꯌꯦꯡꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯄꯥꯛꯅ ꯇꯤꯚꯤꯗ ꯑꯦꯛꯇꯤꯡ ꯇꯧꯔꯤꯕ ꯑꯁꯤ ꯇꯤꯚꯤ ꯁꯦꯔꯤꯌꯦꯜ ꯀꯌꯥ ꯑꯃꯗ ꯕꯨꯠꯀꯤ ꯁꯛꯇꯝ ꯁꯥꯕꯒꯤ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯃꯁꯥ ꯃꯇꯣꯝꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ, ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔ ꯑꯁꯤꯅ ꯑꯩ ꯑꯁꯤꯕꯨ ꯑꯐꯥꯎꯕ ꯑꯦꯛꯇꯔ ꯑꯃꯗꯒꯤ ꯇꯤꯚꯤꯒꯤ ꯏꯆꯝ ꯆꯝꯂꯕ ꯕꯨꯠꯀꯤ ꯑꯦꯛꯇꯤꯡ ꯇꯧꯕ ꯑꯦꯛꯇꯔ ꯑꯃ ꯑꯣꯜꯍꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯨꯃꯤꯅ ꯄꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤ ꯀꯔꯤꯅꯣ? ꯅꯪꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯄꯥꯛꯅ ꯑꯃꯨꯛ ꯁꯨꯃꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯑꯁꯨꯝꯅ ꯑꯣꯏꯔꯛꯇ꯭ꯔꯤꯉꯩꯗꯗꯤ ꯌꯥꯝꯅ ꯐꯥꯎꯔꯕ ꯐꯤꯂꯝ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯁꯨꯃꯤꯅ ꯑꯃꯨꯛ ꯄꯥꯛꯀꯤ ꯋꯥꯍꯩ ꯇꯥꯕꯗ ꯅꯣꯛꯂꯗꯨꯅ ꯄꯥꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯕꯨ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯁꯤ ꯑꯩꯒ ꯊꯦꯡꯅꯧ ꯍꯥꯏꯗꯨꯅ ꯊꯥꯔꯛꯂꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯒ ꯑꯩꯒ ꯊꯦꯡꯅꯕꯁꯤ, ꯅꯪꯅ ꯑꯩ ꯄꯥꯝꯗ꯭ꯔꯤꯕꯁꯤ ꯑꯩꯒꯤ ꯁꯛ ꯑꯁꯤ ꯌꯥꯝꯅ ꯊꯤꯔꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯥꯛ ꯑꯃꯗꯤ ꯁꯨꯃꯤ ꯃꯈꯣꯏꯅꯤꯁꯤꯅ ꯇꯨꯝꯂꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯄꯥꯛꯅ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯁꯨꯃꯤ ꯃꯈꯣꯏꯅꯤ ꯊꯦꯡꯅꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯄꯥꯛꯅ ꯁꯨꯃꯤꯒꯤ ꯃꯁꯥ ꯑꯁꯤ ꯁꯣꯛꯂꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯨꯃꯤ ꯑꯁꯤ ꯀꯟꯅ ꯅꯥꯈꯣꯛꯂꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯄꯥꯛ ꯑꯁꯤ ꯈꯪꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂ ꯃꯇꯨꯡꯗ ꯄꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯤꯡꯀꯤ ꯑꯃꯗꯤ ꯃꯤꯡꯀꯨ ꯃꯈꯣꯏꯅꯤꯁꯤꯅ ꯃꯈꯣꯏꯒꯤ ꯐꯃꯨꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯤꯡꯀꯤꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯄꯥꯛꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯕꯕꯥ ꯑꯩꯒꯤ ꯁꯝ ꯑꯁꯤ ꯑꯃꯨꯛꯇ ꯁꯦꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄꯥꯛꯅ ꯁꯦꯝꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯤꯡꯀꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯕꯕꯥ ꯅꯪꯅ ꯑꯩꯒꯤ ꯐꯨꯔꯤꯠ ꯑꯁꯤꯕꯨ ꯑꯃꯨꯛꯇ ꯂꯤꯠꯄꯤꯌꯨ ꯍꯥꯏꯗꯨꯅ ꯐꯨꯔꯤꯠ ꯑꯁꯤꯕꯨꯗꯨ ꯑꯃꯨꯛ ꯄꯥꯛꯅ ꯂꯤꯠꯄꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯄꯥꯛ ꯑꯁꯤ ꯇꯤꯚꯤ ꯁꯦꯔꯤꯌꯦꯜ ꯑꯃꯗ ꯑꯦꯛꯇꯤꯡ ꯇꯧꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯄꯥꯛꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯐꯥꯎꯕ ꯑꯦꯛꯇꯔ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯏꯁꯥꯃꯛꯅ ꯍꯥꯏꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯑꯦꯛꯇꯤꯡ ꯐꯖꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯃꯨꯛ ꯄꯥꯛꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯀꯔꯤꯒꯤꯗꯃꯛ ꯑꯦꯛꯇꯤꯡ ꯐꯖꯅ ꯇꯧꯔꯤꯕꯅꯣ? ꯅꯪꯅ ꯑꯦꯛꯇꯤꯡ ꯑꯁꯤ ꯐꯖꯅ ꯂꯣꯏꯅ ꯇꯧꯕ ꯇꯥꯔꯕꯗꯤ ꯁꯦꯔꯤꯌꯦꯜ ꯑꯁꯤꯗ ꯃꯦꯟ ꯔꯣꯜ ꯂꯧꯒꯗꯧꯔꯤꯕ ꯑꯦꯛꯇꯔ ꯑꯁꯤꯒꯤꯗꯤ ꯔꯣꯜ ꯑꯃꯠꯇ ꯂꯩꯍꯧꯔꯔꯣꯏ, ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯪꯒꯤ ꯂꯤꯃꯤꯠꯇ ꯑꯣꯏꯅ ꯑꯦꯛꯇꯤꯡ ꯇꯧ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯥꯛꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯐꯤꯂꯝ ꯌꯦꯡꯕ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯌꯦꯡꯒꯗꯧꯔꯤꯕ ꯐꯤꯂꯝ ꯀꯨꯝꯂꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗꯦ, ꯖꯤꯂꯥꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯤꯂꯥꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯈꯣꯏ ꯀꯣꯔꯤꯌꯥ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯥꯎꯔꯕ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯃꯨꯛ ꯄꯥꯛ ꯑꯁꯤ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯖꯤꯂꯥꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯤꯂꯥꯟ ꯑꯁꯤ ꯌꯥꯝꯅ ꯑꯐꯥꯎꯕ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛꯀꯤ ꯏꯒꯣ ꯑꯁꯤ ꯎꯠꯇꯕꯤꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯄꯥꯛ ꯑꯁꯤꯕꯨꯗꯤ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯖꯤꯂꯥꯟ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯄꯥꯛꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯉꯁꯤꯗꯒꯤꯅ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯐꯤꯂꯝ ꯀꯨꯝꯅꯕꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯌꯥꯎꯕ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯅꯪꯗꯤ ꯏꯟꯇꯔꯚ꯭ꯌꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯦꯌꯔꯄꯣꯔꯠ ꯇꯝꯅ ꯆꯠꯈꯤ꯫ ꯅꯪꯅ ꯀꯔꯤꯒꯤ ꯑꯦꯌꯔꯄꯣꯔꯠ ꯆꯠꯂꯤꯕꯅꯣ ꯍꯥꯏꯔꯕꯁꯨ ꯅꯪꯒꯤ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤ ꯁꯨꯃꯤ ꯑꯗꯨ ꯅ꯭ꯌꯨꯌꯣꯔꯛ ꯀꯟꯇ꯭ꯔꯤꯗ ꯆꯠꯈꯤꯗꯣꯔꯦ ꯍꯥꯏꯕꯗꯒꯤ ꯅꯪꯅ ꯁꯨꯃꯤ ꯑꯗꯨ ꯂꯧꯕ ꯆꯠꯂꯤꯕ ꯅꯠꯇ꯭ꯔꯥ? ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯪꯅ ꯆꯠꯈꯤꯕꯗꯒꯤ ꯑꯩ ꯑꯁꯤꯕꯨ ꯐꯤꯂꯝꯗ ꯇꯣꯞ ꯇꯣꯞꯄ ꯔꯣꯜ ꯀꯌꯥ ꯂꯧꯅꯕꯒꯤ ꯑꯩ ꯑꯁꯤꯕꯨ ꯁꯦꯂꯦꯛ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩ ꯑꯁꯤ ꯀꯣꯔꯤꯌꯥꯁꯤꯗ ꯌꯥꯝꯅ ꯐꯥꯎꯔꯕ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯑꯐꯥꯎꯕ ꯑꯦꯛꯇꯔ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗꯗꯤ ꯅꯨꯄꯤ ꯑꯉꯥꯡꯁꯨ ꯑꯃꯠꯇ ꯂꯩꯕ ꯅꯠꯇ꯭ꯔꯦ, ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩꯁꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯅꯠꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯖꯤꯂꯥꯟꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯑꯃꯨꯛ ꯄꯥꯛꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯍꯧꯈ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯁꯨꯃꯤ ꯑꯗꯨꯕꯨ ꯃꯤꯔꯥꯏꯕꯤꯗꯨꯅ ꯑꯩꯅ ꯑꯐꯥꯎꯕ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯈꯤ, ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤꯗꯗꯤ ꯑꯩꯒ ꯁꯨꯃꯤꯒ ꯂꯩꯃꯤꯟꯅꯧ ꯍꯥꯏꯗꯨꯅ ꯇꯝꯂꯕ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯁꯨꯃꯤꯒꯤꯗꯃꯛ ꯈꯟꯗꯨꯅ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯥꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯍꯟꯗꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤꯗꯗꯤ ꯑꯩꯅ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯁꯨꯃꯤ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯍꯜꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯄꯥꯛꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯨꯃꯤꯅ ꯃꯈꯣꯏ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯐꯖꯔꯕ ꯂꯥꯏ ꯑꯃ ꯌꯦꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯃꯨꯛ ꯄꯥꯛꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯉꯁꯤꯗꯒꯤꯅ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯁꯨꯃꯤ ꯑꯁꯤꯕꯨ ꯅ꯭ꯌꯨꯌꯣꯔꯛꯇ ꯆꯠꯆꯒꯦ ꯇꯧꯕꯗꯒꯤ ꯑꯩꯅ ꯃꯍꯥꯛ ꯑꯁꯤꯕꯨ ꯐꯥꯕꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤ ꯂꯩꯍꯧꯔꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯅ꯭ꯌꯨꯌꯣꯔꯛꯇ ꯆꯠꯂꯝꯕ ꯇꯥꯔꯕꯗꯤ ꯑꯐꯥꯎꯕ ꯂꯥꯏ ꯌꯦꯛꯄ ꯑꯃ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯗꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯃꯨꯛ ꯄꯥꯛ ꯑꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅꯤꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯇꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯄꯥꯛꯅ ꯑꯃꯨꯛ ꯁꯨꯃꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯃꯅꯤ, ꯅꯪꯅ ꯅ꯭ꯌꯨꯌꯣꯔꯛꯇ ꯆꯠꯆꯒꯦ ꯇꯧꯕꯗꯨꯗ ꯑꯩꯅ ꯈꯥꯝꯕꯗꯒꯤ ꯅꯪꯒꯤ ꯄꯥꯝꯖꯕ ꯂꯥꯏ ꯌꯦꯛꯄꯗꯨ ꯂꯣꯏꯅ ꯀꯥꯏꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯁꯨꯃꯤꯅ ꯑꯃꯨꯛ ꯄꯥꯛꯇ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯛꯂꯝꯃꯤ, ꯍꯣꯏ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯌꯥꯝꯅ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯥꯏ ꯌꯦꯛꯄ ꯆꯠꯈꯤꯕ ꯇꯥꯔꯕꯗꯤ ꯑꯁꯨꯛ ꯅꯨꯡꯁꯤꯔꯕ ꯅꯪ ꯑꯁꯤ ꯑꯩꯒ ꯊꯨꯡꯅꯔꯝꯃꯣꯏ, ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅꯤ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯑꯅꯤꯁꯨ ꯂꯩꯔꯦ ꯍꯥꯏꯔꯝꯃꯤ꯫
Sumi ki wahai stabada mu pak asi wakhan jamna nungairaduna mahakna Sumi si amuk hena nungsirami. Masigi matungda pakna Sumi amadi makhoi masani siga loinana yamna nungaina hingdu lerami. Mathangi numita mu pakki mama asi pakki manakta laklami. Amuksu pakki mamana mangonda supna hairami. Nangi punsi asi thabak amada tawdabida asigumlaba apik apikpa TV serial loina kumdun leiragara hairami. Adubu pakna di mu mahaki mamada supna hairami. Ima aina hoji TV serial kublibasi toklagadabani. Masigi mohta aina yamna fawarba thabak ama oina tawragadabani hairami. Adubu muk pakki mamana di mahakna hairibasing asi amata taramde. Amuksu pakki mamana pakta paisa khara upiramduna pakta supna hairami. Haujikti nangi napa sikibadu chai ama fajalale masina maram obana mompham adu chatuna nang lei khara bukal su hairami. Masigi matungda mahaki mama asiti maham asiti chakhirami. Adubu matam asiti pakna mahaki mamana mangon hairibasing asi tabada yamna ngakpamde fawrami mahana karigi ngaklibano haribasu pakna pikling matam asida mahaki mapaga matam punamakta amata pulamde. Mathangi numita mu pakki family sina pakki mapagi mompham asig manaka laklami. Adubu matam asidi minkina mu mahaki mamada sumna hairami. Mama akhoi babana karigidama akhoi pupugi momphang manak chatribano hairami. Adubu Sumina di mahaki machanupi minki da sumna hairami. Nakhoi babana mahaki mapagi momphang marakta karigi chatribano hairabadi mahana mahamadu chappa tarabadi mahak wakhan nungairagloi. Masina maram oibana nakhoi nina nakhoi gi pupugi mompham madu layasi bukatlusu hairami. Mathangi numitong fakna film ama kumnabagidama mahakna acting kharabu tawbulaklami. Adu matam astadi mahakna tawruba acting asi yamna fajabana maram oibana mahaki mamangda leriba director sing asina mangon thagar phongtoklami. Adubu director amana mo sumna hairaklami. Pakna acting asi fajana tawba tarbasu aikhoi gi anoba nangudaba film asitadi aikhoi korea gi yamna fawruba Jilal hairiba actor asi oina kuman si hairami. Director sing asi wahai tabada mo pak asi wakhan jamna nungaitraduna mahaki marup Jilan gi manakta laklami. Adude Jilan na mo mahaki marup pakta sumna hairami. Nangna wakhan karimta nungaitaba tawgunu. Mathangda lakadaba ato film amada nangna hero oinabagidamak aina fajana director tu da hainage hairami. Amuksu Jilan na mahaki marup pakta sumna hairami. Nangi family dubu nangna fajana thamnabagidamak nang thabak amade tawro. Adubu nangna tawgudaba thabak asi aigi manager oiro hairami. Adubu pakna di mahaki marup Jilan gi wahai sitabda yamna sawduna mayum tamna chakhirami. Mathangi numitong pakna mahaki macha ani siu pak amda pudu laklami. Adu matam astadi mahaki machano pa ahan Mingku asi nanthanaba asidagi taraktuna soklami. Masina maram obana pak asi wakhan jamna nungaitraduna mahaki machanupa Mingku sibu hospital asi tamna pudu laklami. Nakal amarom pakki nupi Sumi asi dukan amada dukan pham jawrami. Adubu mahaki machanupa sokle habisi tabada wakhan jamna nungaitraduna hospital asi laklami. Tanja asidang pakna loina khamangalami. Mahaki nupi Sumina litu lakli furit asi yamna chawrba supermarket amada thabak tawbagi dress orami. Masina maram oibana mahaki nupida wakhan nungaitraduna sumna hairami. Nangna karigidamak asuma thabak ase tawribano hairami. Adubu Sumina mu mahaki mapuraba pakta sumna hairami. Aina laijekpagi thabak tawbadu hojik thabak adu tawdre. Masina maram oibana aina matam kharagi oina dukan phama yawbani hairami. Amuksu mahakna pakta sumna hairami. Aina tawriba thabak sing asi nangonda haidokpa tarabadi nangna wakhan nungairo haiduna aina haidoktabani hairami. Sumi gi wahai sitabada pak asi wakhan jamna nungairamde. Masing matungda pakna mahaki marup Jilan gi manakta laktuna Jilan da sumna hairami. Jilan ayasi nangi manager oina hapiro hairami. Masina maram oibana Jilan sujarami. Tasingde Jilan hariba nupa asi pakki marup oibida natana pukchen jamna chawba nupa amasu oirami. Masing matungda Jilan na mahaki marup pak asibu mahaki manager oina haptuna tolop chawna pirami. Matam asida amuk pakna su mahaki marup Jilan gidamak fajaraba film kumnabagi script kaya amasu idunu pibirami. Asumna sum taraktuna Jilan hairiba actor asisu jamna fawrba actor amo oiraklami. Mahaki marup pakna fajarba script pibuna maram oibana. Masing matungda pakki family asi tapna nungairaba imung amo oiraklami. Madugi sumatakta pakna mahaki marup Jilan gi manager oirubana maram oibana mahaki mafamda matam yamna fangladuna mahaki machasing asigi loinana nungaina hingdu lerami. Masing matungda mu Jilan hairiba nupa asi yamna fawrba film ama kumnabagi acting tawba hawrami. Adubu mahakna film kumnuriba asida mahaka role lawminagadaba mi ama jawrami. Madubu mahaka role lawminagaduriba mi asi laktabana maram oibana director asina mosumna hairaklami. Jilan ga kuminagadaba actor du laktre masina maram oibana akhoi hojik kaidawgani hairami. Adude Jilan na muk director asida sumna hairami. Madu oiba tarabadi aigi marup pak asi oina acting tawhalasi hairami. Asigi matungda pak asibu dress kyabu selanduna mahakna acting tawnabagidamak maham asida hana try tawrami. Adu matam astadi mahanga tawriba performance yamna fajaba asina maram oibana director asina haraujaduna khubak phurami.
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯅꯝꯂꯤꯕ ꯐꯤꯂꯝ ꯑꯁꯤꯗ ꯄꯥꯛ ꯑꯁꯤ ꯌꯥꯎꯍꯜꯂꯝꯃꯤ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯄꯥꯛꯅ ꯀꯨꯝꯈꯤꯕ ꯐꯤꯂꯝ ꯑꯁꯤ ꯔꯤꯂꯤꯖ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯤꯂꯝ ꯑꯁꯤꯗ ꯄꯥꯛꯅ ꯑꯦꯛꯇꯤꯡ ꯇꯧꯕꯁꯤ ꯌꯥꯝꯅ ꯐꯖꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯐꯤꯂꯝ ꯑꯁꯤ ꯌꯥꯝꯅ ꯐꯥꯎꯔꯝꯃꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯄꯥꯛꯄꯨ ꯅꯨꯡꯁꯤꯖꯕ ꯃꯔꯨꯞ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯥꯛꯀꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯈꯠꯂꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯄꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯄꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯨꯃꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯐꯖꯔꯕ ꯑꯦꯄꯥꯔꯠꯃꯦꯟꯠ ꯑꯃ ꯂꯩꯒꯗꯧꯔꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯨꯃꯤꯅꯗꯤ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯄꯥꯛꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯩꯁꯥ ꯄꯥꯏꯈꯠꯂꯛꯄꯁꯤ ꯀꯨꯏꯗ꯭ꯔꯤ, ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯌꯨꯝ ꯑꯁꯤ ꯂꯩꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗꯤ ꯍꯥꯟꯅꯒꯤ ꯃꯑꯣꯡ ꯑꯗꯨꯒꯨꯝꯅ ꯋꯥꯗꯨꯅ ꯂꯩꯔꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯛꯅꯗꯤ ꯑꯃꯨꯛ ꯁꯥꯎꯔꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯨꯃꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝ ꯑꯁꯤꯗꯒꯤ ꯑꯩꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯑꯁꯤꯒꯨꯝꯕ ꯐꯖꯕ ꯌꯨꯝ ꯑꯁꯤ ꯂꯩꯅꯕꯒꯤꯗꯃꯛ ꯑꯩꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯅꯤ ꯑꯁꯤꯅ ꯃꯄꯥ ꯃꯃꯥ ꯑꯁꯤꯅ ꯈꯟꯅꯕꯁꯤ ꯎꯕꯗ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯁꯤꯡꯒꯤ ꯀꯞꯄ ꯑꯁꯤ ꯎꯕꯗ ꯑꯃꯨꯛ ꯄꯥꯛ ꯑꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯄꯥꯛꯅ ꯇꯨꯝꯂꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯇꯤ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯀꯔꯤꯒꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯩꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯗꯨ ꯉꯁꯥꯏ ꯀꯞꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯁꯤꯕꯨ ꯄꯤꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯄꯤꯛꯂꯤꯉꯩ ꯃꯇꯝꯒꯤ ꯐꯣꯇꯣ ꯂꯩꯔꯤꯕ ꯀꯥ ꯑꯁꯤ ꯂꯥꯛꯇꯨꯅ ꯐꯣꯇꯣꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯌꯦꯡꯖꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯨꯃꯤꯅ ꯄꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯨꯃꯤꯅ ꯑꯃꯨꯛ ꯄꯥꯛꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ, ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗꯤ ꯌꯥꯝꯅ ꯑꯐꯥꯎꯕ ꯑꯦꯛꯇꯔ ꯑꯃꯅꯤ, ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯑꯁꯤ ꯅꯪꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯄꯥꯛꯅ ꯑꯃꯨꯛ ꯁꯨꯃꯤꯗ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ, ꯍꯣꯏ ꯆꯨꯝꯃꯤ, ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯍꯥꯟꯅ ꯐꯤꯂꯝ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪꯒ ꯂꯩꯃꯤꯟꯅꯕꯗꯒꯤ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯁꯨ ꯂꯩꯔꯦ, ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯃꯨꯛꯁꯨ ꯑꯩꯅ ꯍꯥꯟꯅ ꯍꯤꯡꯂꯝꯕ ꯄꯨꯟꯁꯤ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯐꯝꯗ ꯏꯆꯥ ꯏꯁꯨꯁꯨ ꯑꯃꯠꯇ ꯂꯩꯇꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯑꯅꯤ ꯂꯩꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯨꯃꯤ ꯑꯁꯤ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯄꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯅꯤꯁꯤꯒ ꯂꯣꯏꯅꯅ ꯄꯥꯛ ꯑꯃꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅꯁꯨ ꯃꯇꯝ ꯍꯧꯈꯤꯕꯅ ꯑꯃꯨꯛ ꯄꯥꯛꯅ ꯀꯨꯝꯈꯤꯕ ꯐꯤꯂꯝ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯁꯤꯖꯟꯒꯤ ꯑꯦꯄꯤꯁꯣꯗ ꯂꯣꯏꯔꯗꯨꯅ ꯔꯤꯂꯤꯖ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯄꯥꯛ ꯑꯁꯤ ꯌꯥꯝꯅ ꯐꯥꯎꯔꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯇꯣ ꯀꯌꯥ ꯑꯃꯁꯨ ꯀꯥꯞꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯨꯃꯤꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯁꯤ ꯌꯥꯝꯅ ꯐꯥꯎꯔꯕ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯌꯦꯡꯍꯟꯗꯨꯅ ꯃꯈꯣꯏ ꯊꯋꯥꯏ ꯅꯨꯡꯉꯥꯏ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏ ꯐꯤꯂꯝ ꯑꯁꯤ ꯐꯥꯎꯕꯒꯤꯗꯃꯛ ꯄꯥꯛ ꯑꯁꯤꯁꯨ ꯄ꯭ꯔꯥꯏꯖ ꯀꯌꯥ ꯑꯃꯁꯨ ꯐꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯨꯝꯂꯤꯕ ꯐꯤꯂꯝ ꯑꯁꯤꯗ ꯕꯦꯁ ꯑꯦꯛꯇꯔ ꯇꯥꯔꯤꯕꯁꯤꯗꯤ ꯖꯂꯟꯅꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯄ꯭ꯔꯥꯏꯖ ꯑꯃ ꯄꯤꯔꯝꯃꯤ꯫ ꯖꯂꯟꯅ ꯐꯪꯂꯤꯕ ꯄ꯭ꯔꯥꯏꯖ ꯑꯁꯤꯕꯨꯅꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯄꯥꯛꯅꯁꯨ ꯐꯪꯂꯤꯕ ꯄ꯭ꯔꯥꯏꯖ ꯑꯗꯨ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯄꯥꯛꯅ ꯄ꯭ꯔꯥꯏꯖ ꯐꯪꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯗꯤ ꯉꯁꯤ ꯄ꯭ꯔꯥꯏꯖ ꯐꯪꯂꯤꯕꯁꯤ ꯑꯩꯅ ꯀꯟꯅ ꯍꯣꯠꯅꯖꯕꯒꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯁꯨ ꯖꯤꯂꯟꯅ ꯄ꯭ꯔꯥꯏꯖ ꯐꯪꯂꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯤꯂꯟꯅ ꯑꯃꯨꯛ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯉꯁꯤ ꯄ꯭ꯔꯥꯏꯖ ꯐꯪꯂꯤꯕꯁꯤ ꯑꯩꯒꯤ ꯃꯔꯨꯞ ꯅꯨꯡꯁꯤꯔꯕ ꯄꯥꯛꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯒꯤ ꯐꯪꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯒꯤ ꯃꯔꯨꯞ ꯄꯥꯛ ꯑꯁꯤ ꯑꯩꯒꯤ ꯃꯦꯅꯦꯖꯔ ꯍꯥꯞꯄ ꯇꯥꯔꯕꯁꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯍꯥꯛ ꯑꯁꯤꯕꯨ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯑꯩꯒꯤꯗꯃꯛ ꯐꯖꯔꯕ ꯁꯀ꯭ꯔꯤꯞ ꯑꯃꯗꯤ ꯑꯦꯛꯇꯤꯡ ꯀꯌꯥꯕꯨ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯕꯗꯒꯤ ꯑꯩꯅ ꯄ꯭ꯔꯥꯏꯖ ꯑꯁꯤ ꯐꯪꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯖꯂꯥꯟꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯄꯥꯛ ꯑꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯄꯥꯛ ꯑꯃꯗꯤ ꯖꯂꯟꯅ ꯀꯥꯔ ꯑꯃꯗ ꯇꯣꯡꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯄꯥꯛꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯖꯂꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯑꯩꯅ ꯑꯣꯏꯔꯝꯕ ꯇꯥꯔꯕꯗꯤ ꯑꯩꯗꯤ ꯏꯁꯥꯒꯤꯗꯃꯛ ꯈꯟꯗꯨꯅ ꯍꯥꯏꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯅꯪ ꯑꯁꯤꯗꯤ ꯅꯁꯥꯒꯤ ꯈꯟꯖꯗꯕ ꯌꯥꯝꯅ ꯑꯐꯕ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯖꯂꯥꯟꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯄꯥꯛꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯅꯤꯁꯤ ꯑꯩꯈꯣꯏꯅ ꯊꯥꯏꯅ ꯆꯪꯈꯤꯕ ꯕꯥꯔ ꯑꯗꯨ ꯆꯪꯗꯕ ꯀꯨꯏꯔꯦ, ꯑꯩꯈꯣꯏꯅꯤ ꯑꯃꯨꯛꯇ ꯆꯪꯂꯨꯁꯤ ꯍꯥꯏꯗꯨꯅ ꯕꯥꯔ ꯑꯁꯤꯗ ꯃꯈꯣꯏꯅꯤ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯖꯤꯂꯥꯟꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯄꯥꯛꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯐꯤꯂꯝ ꯑꯗꯨꯗ ꯔꯣꯜ ꯐꯖꯅ ꯂꯧꯕꯒꯤꯗꯃꯛ ꯅꯪ ꯑꯁꯤ ꯑꯩꯈꯣꯏ ꯗꯥꯏꯔꯦꯛꯇꯔꯗꯨꯅ ꯄꯩꯁꯥ ꯃꯌꯥꯝꯅ ꯄꯤꯒꯦ, ꯃꯊꯪꯒꯤ ꯐꯤꯂꯝꯗ ꯀꯨꯝꯃꯨ ꯍꯥꯏꯕꯗ ꯅꯪꯅ ꯀꯔꯤꯒꯤ ꯌꯥꯗ꯭ꯔꯤꯕꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨ ꯄꯥꯛꯅꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯖꯂꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯊꯪ ꯀꯨꯝꯒꯗꯕ ꯐꯤꯂꯝ ꯑꯗꯨ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗ ꯆꯠꯇꯨꯅ ꯃꯇꯝ ꯁꯥꯡꯅ ꯅꯝꯒꯗꯕ ꯐꯤꯂꯝꯅꯤ, ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯅꯣꯡ ꯐꯥꯎꯕ ꯊꯥꯗꯣꯛꯅꯤꯡꯗꯦ, ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩꯅ ꯅꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯑꯩꯉꯣꯟꯗ ꯑꯣꯐꯔ ꯃꯌꯥꯝ ꯇꯧꯔꯛꯄ ꯇꯥꯔꯕꯁꯨ ꯑꯩꯅ ꯌꯥꯗ꯭ꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯛꯀꯤ ꯋꯥꯍꯩ ꯇꯥꯕꯗ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯖꯂꯟꯅ ꯄꯥꯛꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯣꯏ ꯆꯨꯝꯃꯤ, ꯅꯪꯒꯤ ꯄꯨꯟꯁꯤꯗꯨ ꯑꯩꯅ ꯌꯥꯝꯅ ꯀꯜꯂꯛꯆꯩ, ꯅꯪꯒꯤ ꯅꯐꯝꯗꯗꯤ ꯐꯦꯃꯤꯂꯤ ꯂꯣꯏꯅ ꯂꯩ, ꯑꯗꯨꯕꯨ ꯑꯩꯒꯤ ꯐꯝꯗ ꯍꯧꯖꯤꯛ ꯄꯩꯁꯥ ꯃꯌꯥꯝꯅ ꯂꯩꯕ ꯇꯥꯔꯕꯁꯨ ꯑꯩꯒꯤ ꯐꯝꯗꯗꯤ ꯍꯧꯖꯤꯛ ꯑꯉꯥꯡ ꯅꯨꯄꯤꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯕꯥꯔ ꯑꯁꯤꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯄꯥꯛꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯖꯂꯟ ꯑꯁꯤꯕꯨ ꯀꯥꯔ ꯑꯃꯗ ꯇꯣꯡꯍꯟꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯖꯤꯂꯥꯟ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯍꯟꯈꯤꯔꯝꯃꯤ꯫
Masig matungda paksu mayumda hannabagi taxi amna tongdu laklami. Matam asitadi Sumina mangonda phone tawraklami. Adubu mahaki masasing asina mu pakta sumna hairaklami. Papa ngasi Christmas summit asida nangna aikhoigidamak gift lero hairami. Adubu paknadi mahaki masasing asida sumna hairami. Aina nakhoinigi gift lerakpadu kaure hairami. Adu matam asitadi mu Sumina mahaki mapuro pakta sumna hairaklami. Nangna gift lektrabsu jare. Icha ani gidi aina maham asida gift leidun leire. Nangna gift kamta leraklaganu nanga yamna thuna yumda lao hairaklami. Masig matungda phone asi kakthakirami. Asig matung sekel amagi matung damo taxi drivers namu pakta sumna hairaklami. Aina nongonda Christmas ki piriba khudoladu nang pamlabra hairami. Taxi driver ki wahas tabda pak asi yamna ngaklami. Amuksu drivers namu pakta sumna hairami. Haujiti nangi hanagi thainagi punsi du da lakpagi matam adu yorakle hairaklami. Adu fakna demu drivers da sumna hairami. Nangna mukta chanbiduna aigi punsi asi aiga family ga lehenbagi punsi chibu amu hanna ohenbiu hairami. Matam asida taxi drivers namu pakta sumna hairaklami. Aisu ngasi degina chai kyagi mamangda aigi thabak yamna chinbana maram oibana aigi chaga no phawba lemina phangkiti masina maram oibana nangi punsi etuda aina yamna nungsiraba nangi Christmas ki khudol ama pibani hairami amukchu taxi drivers namu pakta sum hairami ngasi numidang asi nangi family etuga leminabagi aruba numidang ne hairamduna pak asibudi maki yum masida thamlamduna taxi drivers te chatkirami masing matungda pak asi wakan yamna nungaitaduna makoi yum masida changlalami Matam asitadi mahaki macha ani sina pakta konsenduna ngasi Christmas numit asigi nungai phongtokse hairami adu faknadi macha singi nungai matawsi ubada wakhan jamna nungai tabidi lerami mahana muso sumna khalami ngasi numidang asi khitangdani aigi cha amadi aigi nupiga leminaba phangdoisi haidun khandu lerami masig matungdo minkina tumlaga haina tawring matam asida mahaki mawa pakta sumna hairami baba haujikti nang nai ngonda haikibadu nangi wakhan singu loina kawkhre habadu Haujiti loina aikhoi sing asi ningsinglaba natra hairami masina maram mobunung pak na mahaki machanupi minki da sumna hairami hoi haujikti nakhoi sing asi aino loina ningsingle hairami masig matungdong Sumina pak ta photo om jenganduna sumna hairami yengune photo asi nakan leliba angang asi nangni adubu nang asidi aigi chanupa mingku gu masak chap mane hairaklami matam asida pak na loina khangmangalami mahakna taxi tongdu lakku matam aduda taxi thauru nupa to atai kanam to iramdi mahaki mapagi thawai oirami Masig matungda pak amadi Sumi makhoini sina tumlaga haina tawring matam asidamo Sumina maki mapru pak ta sumna hairami hayeng nongalaga aikoi family si restaurant amada chattuna cha insing charusi adubu aikoina kawgudriba cha ising adudi ahongboine leisi hairami madudagi pak na mu mahaki wakhanda sumna khanjarami Sumina engonda hairiba sing asidi hayeng nongalagadi aikoini gi punsi asi tongan na leina khargani haiduna makti wakhan jamna nungai tabidi lerami masig matungda pak na makeup tholok matam astadi Mahaki hanagi punsi afawba actor oiduna mahaki mayum asida lerami masina maram obna mahak asi inganganglami adu matam astadi mahaki marup jilana si mahaki maraka laktuna sumna hairami pak nang hojik jama thuna nang dressing adu loisalo nang acting tawnabagi kawdun lehore hairami adude pak namu mahaki marup jilenda sumna hairami mamangi chahi Christmas ki matam aduda nang nengonda haikibnatra Sumi adu aikhoi gi lefam asida lai haibadu hairami adubu jilanandi mu mahaki marup pak ki wise tabda mahakna sumna hairami Nang ngawar barane aina haikibadu di ngarang numidangni nangna sumna haireklibasi nangna ju thakibadu hauji khawba nisha handribara hairami amuksu jilana mahakamaro parkta sumna hairami Sumina maham asi laklibasi mahangna lai yakjabasing adu maham asida utnabagi domak lakpani adu mahak ngasi maham asidagi handuna New York ta chakhidora hairami masing matungda park asi wakhan jamna nungaitraduna Sumina lai yakpa so toriba maham asi laklami parkna lai yakpagi exhibition maham asi yorko matam astadi Sumigi fajar ba ayakpa lai kya ama lerami madugi sumatakta mahaki mamangda mahangna yamna chingnaba angakpa lai ama su lerami masina maram moibana hairiba lai asita mahangna munna jengdu lerami adu matam astadi paki manakta Sumi laktuna fakta sumna hairami fak nangna maham asida kaidoba laklibano hairami adu faknadi pakum amada pidavida Sumi da sumna hairami nangna aikhoi mangna theliba lai asi nangna kadaidagi lawduna matau karamna yeklibano hairami adu Sumina di pakum asuna pirami Hairiba lai asidi aigi wakhanda lakpadagi aina yamna puning changna yekhibadi hairami masig matungda fakna Sumigi makhodusi faiduna kanna chingduna yum amagi marakta punu laklami hairiba yum asini ngasi digina chai kyagi mamangda pakna mahaki atoba punsi aduda Sumigi leminakhiba yum adu matam astadi Sumina hairiba yum masi ubada mahaki wakhanda yamna angakpamni faurami adugomsu fakna Sumida sumna hairami hadaki punsi asidadi nangna ibu thadokduna chakhiganu nanga iga nungaina leminaduna hingsi hairami adu matam asidadi Sumina su fak asi yamna nungsijabana maram oibana
Sumina su Fak na Hariba Sijarami. Hariba Sin Sibani Sumina, photo in a Jektuna, Mokoigi Art Exhibition adu da Mahan Ulambadu. Masing Matung the Sinasiship Tuduna, Park Amati Sumi Makoinisin Honglami, Madugis Mataka Sahi Anig Matung the Makoinisi, Five Oina, Angani Masupolami. Mata wasuma Togduna, Makoinigi Punsi, Yamna Nungaina Hindun Leki, Makoinigi Pigliba, Masani Sigalona, Sinasulaga, Mubi Sigaruba Urami. Mayano Mubi Sib Nungai Biraba Tarbadi, Janet Civil Sumcho Chodna. Subscribe to Biramu.